Loyalam E-PAO tabiriba khudingmakpu Khutram Sismitana Numidang Gi Pao Pizuri. Akhak araw yauna sitkiba nonglai nungsit Imphal East amasung Thobal gi mafam kharada amang ata thokre. Ngasi ayuk pung 12 tabada akhak araw yauna akanba mongda chukiba nung aduna Manipur gi tongan mafam kharada yum kai kaya humdokre. Uwa kaya tekre amadi electric post kaya tekibana maram oiraga lambi chatok chasin tobada chauna awawa mayoknare. Nonglai nungsit aduna maram oiraga Imphal East amadi Thobal district ki tongan mafam sing yumnampa lau Karimbi Khok Wangjing Yairipok yauna tongan mafam kharada yum kupnaba jinga humdoktuna chauna akaiba pikhi. Masida natana mafam kharada uwa kaya tekpadagi lambida chatok chasin tawbada chauna akaiba pikre. Akhak araw yauna chokiba nong nungsit aduda miyoi amata asok apan yawbagi paudi laikide. Amaramda Indian Meteorology Department dagi phangba report ki matung inna Manipur gi ching amadi tamda leriba district ayambada len yauna akanba nong chugani haina yellow warning tawkre. Makhatana hayeng state asigi district kharada akhak araw yauna nong churaba yai haiba wafam thamlakli. Pung 19 gi Manipur banna chauna akaiba pikre. Manipur ne India da tinkiba lisingamaga chamapan nifumapan gi September kunmathoi gi major agreement pu yaning da bafong doktona NRFM na Manipur pumada kauriba pung 19 gi banna mahusa gi musida chauna akaiba pikre. Ban asina maram oiraga kaitel sing hangna kide dukan sing thonlo na ki oil pump sing hangna kide mahailoi sang mahusa gom hangna kide lambi da lanai gari macha masu khara chatpan natana passenger puba gari sing chatna kide interstate fawa gari sing su chatna kide ban asina maram oiraga pamdaba thodok sing thoktana ba security force na mafam kayada ngak sen bagi thabak sathaki Manipur de ing tapa hanjil hanaba Amit Sahada taksin kre Manipura athuba matamda mahosagi punsida hanjilaknaba akanba thabak laukhatpinaba World Meteor Council WMC na Union Home Minister Amit Sahada Gerald ama piduna taksinkre. WMC gi chairman Hagruzam Navasyamna khudyek piduna Union Home Minister Amit Sahada ngarang pisinkiba Gerald aduna ahambada Prime Minister Narendra Modi gi chahi humdramari mapung pharakpa amadi NDA lengaki ahum suba term gi numit chama mapung pharakpada council asigi maikaidagi apenba amadi harawa phongdokpaga loinana Prime Minister Narendra Modi gi hakchangda nada yektana leiba oisanu haina su phongdokle Gerald asina NDA lengang nangam khai sambal khana balaukiba firep amadi ngamkhai da chatnaramba free movement regime FMR lotoktona mitop changsilakpa thingnaba thorang lokholakpa bu apenba phongdorakle Adumakpo Manipur gi wathok asidi ngamkhai sambal khaba FMR lothokpana mapung phana laksinba ngamloi maram asena Manipur gi irang asilo shinaba akhanba thorang sing center government na lokhotpa mathau tai hari Chatliba tha asigi amadagi chain cookie perpetrator sing na aphaba makhal gi khutlai sing drone bombing amadi missile attack sizinaduna maitai da landara papunamak asi yenglaga center government na chain cookie Militant Singer sign taunaraba suspension of operation su asi handokpana asigumba hingsagi thodok sing asi laksinba ngamgani amadi asigumba perpetrator sing asina maitai da landarakpa asi khudakta lefanaba thabak lokhat piu laibak thibadi asigumba group asida army amadi Assam Rifles na saugatle habigi report sing leibana awangba thakta masigi matangda directive ama Prime Minister na piba mathoktai Gerald asina makha taraduna Chin Cookie militant sing asibu makhata na hingsagi thawang sing chathaba lefhalabadi Manipurda mahosagi punsida hanjila pangamgani masigi matangda army amasung Assam Rifles na su Manipurda santi hanjilaknaba thamoi sengna thabak tawhanaba paukta pibiu hainasu Union Home Minister Amit Sahagi pukning singsile Cookie gi MLA tara lauthoktrabadi suicide protest tawgani haina social activist Malem Thongangna phongdorakle Tara taruk halaklaba Manipur gi irang asida Cookie militant singna chathariba thorong asibu saugatliba Cookie MLA tara numit tara mangani gi manungda lauthoktrabadi Chief Minister Banglo mamangda suicide protest chatharagani haina social activist Malem Thongamna phongdokre ngasi Deputy Commissioner Bisnupurda Malem Thongam amadi transgender kayana point mari yauna memorandum ama pisinbagan loinana mari leinana Malem Thongamna wafam asi phongdokhibani DC Bisnupurda pisinkiba memorandum aduda
Kuki Minister Ani Cabinet Post the Gilotho, Kuki Minister Amadi MLA Singh, Party the Gilotho, Makoida House Napiri Basakti Lotho, Amadi Kuki Militant Group Sing Terrorist Ni Haina Lauto Haba, Demand Maria Memorandum Adu DC, Visnupurgi Kutanga, Manipurgi Chief Minister Nong Tombam Biren Singh Hada Pisin Kibani. Malem Tongamna Hai, Tatara Taruk Henzilak Leba Irang Asida, Kuki Militant Singna Jathariba Tawong Singbu support Toriba Kuki MLA Tara na Manamba Kongfam Amada Lep Kibana Irang Asi Warosin Purakpangamdana Lairi. Sahi Asigi February Kuni Toidagi Mafam Kayada Koina Zatuna Ima event Amadi Naha Kayaga Loinana Kuki MLA Tara Loto Haiduna Manipurgi Governor Chief Minister Amadi Party Luchingba Kayada Aiba General Kaya Pisin Kre Adubung Asi Fawa Tabak Wena Ontopidre Amadi Irang Asing Asi Fawa Sang Thaduna Lairi MLA Tara Asi Lotok Nabahon Abada Miyamgi Oiba Apunba Ihu Oma Matautai Malem Tongamna Makataraduna Hai Ngasi DC Bisnupurgi Kuthangda Manipurgi Chief Minister de Pisiliba Memorandum Ase Numit Tara Mangani gi manungda positive oiva response ama pirak trabadi CM Banglo mamangda suicide protest chatharagani hare Manipurgi isu kharada midyang sangbinaba khuraizam athobana UN da taksinkhre United Nations Human Rights Council UNHRC gi Yankhaitare Suba session the International Peace and Social Advancement IPSA amasung United Committee Manipur UCM gi Vice President Khuraizam Athobana Manipur da hauzik mayokna riba immigration crisis narco terrorism amasung ain kaina popi thabadagi mahosagi fibam da akaiba piriba amadi international gi thakta akanba miyeng sangbiyu haiba wafam pukhatuna malemgi miyam gi pukning changsingkre India gi awang nongpok lamdam asida leiriba yalhomi miyam gi hak mapung phana ngakna ba narco terrorism gi threat hengalakpa asida malem gi mipung khudimakna akanba miyeng sangbiduna global climate goal amadi food security da Ain kaina opium thabana piriva environmental gi akaiba asi yengsinbagi tangai fadana chauna leire IPSA thadorok pacherol amagi matung ina kokomi gi spokesperson amasu oiriba khuraizam athobana manipur da thengnariba human rights crisis immigration amasung narco terrorism na yalhomi gi khudingmakta impact piduna lamdam asida humanitarian amasung security gi threat da warning leiri haiba wafam sing session da adu da thamki Athobagi wafam sing adu promotion and protection of all human rights, civil, political, economic, social and cultural rights, yauna right to development khanaba agenda item ahumgi general debate manungda Manipurna immigrant armed group sing amasung makoina chathaba illegal opium cultivation as amadi cross border narco terrorism na piriba chaitheng sing pukhatke UNHRC gi Yankhaitare Suba session da India government na India gi awang nopok lamdam amasung masina yalhomi singi hakta piriba safu singda mideng sangbiyu Manipur lamdam da narco terrorism wathok na piriba chaitheng sing khangbiyu amasung masi fana ba thabak tobiyu Ain kaina popi thabana environment ta piriba safu amachung masidagi global climate change amadi food security asida sumi yeng changduna thabak tobiyu haina khuraizam athobana taksin khe Athobagi maikaidagi India government na Myanmar ga tainari bangam khaibu matik chana ngak senbak ngamdabana illegal immigrant amasung atayal homi singda pamdaba thodok sing thokhanbada mateng pangli Drone aerial bombing amasung rocket missile attack ka hena chatharakliba asina irang hena thokhalakton global climate mitigation amasung regional food security da su hena awawa mayokna hale haire Khuraizam athobana UNHRC gi Yankhaitare Suba session gi atai khana neinaba kaya da su saruk yaduna Manipur da hauzik narco terrorism amasung ain ka nami top sing sangsilakpadagi thokhaliba irang asigi matang da su pukhatkani hari General session da wangang magi mathakta athobana mahaki team ga loinana UN campus manungda maru aina Manipur gi wathok amadi India gi awang nongpok lamdam da leiriba kuiraba issue singda malem gi miyam gi mityeng changsinaba awareness pibigi thoram su singani hari NIA da kesina ki bataramna OE haina Thado Students Association na fongdorakle
Indigenous Thadau Luchingba, Michael Lamjathang Haukipki Yumda, Hanjin Mai Thaba Amasung Terror Attack Chatabagi case Tiganaba, State Government National Investigation Agency, NIA, the Sinakiba Asitaramna OE Haina Thadau Student Association, THA General Headquarters Tagi, Gerald Amana Hari. Englising Anikol Humdagi Metadet, Englising Kunmarigi. August kunmanga amasung August kuntrama thoida chathagiba attacking asi Kangwaidagi Tuibung area fawbugi manungda operate tawriba khutlai paiba kukilal hoba singna chathabani haina maral siribani Thadau Student Association THA na KNO gi luchingba sing amasung masigi khutlai paiba group KNA KNFS KNFMC amasung KLA da attack asigi matangda chithi thaki Adubu KNFS Kaktana Makoi attack Taubada Chena de Haina THA the Pokumpiraki. Attack groups sing the attacking Adubu condemn Sutode, Amasung Singdoropa Sutode. Maram Asina attack Asida Makoi Chene Habisi, Hena Jinaba Pokhali. Masina group Amasung government Kimarakta Lenariba, suspension of operation Su agreement ki ground rules, Kam Tengna Kongoina Hanbani. Manipur gi tunglamchat amasung India gi national interest integrity amadi security gi damak Michael Lamjat hangumba santi pamzaba amadi santi bu sogaliba thadau luchingba singbu ngakpi senbiba mathau tai haina THA na hari Makhatane hingsa thoktana ba state amasung center government security force na chingi area maru oina Churchampur district law and order hanjin hanfam thoi amasung Indian constitution amadi laws of the land lady habaju khangana fam thoi masidang government asi miyamgi safety peace amasung stability gidamak chapchana lepli habadu miyamda confidence hengat hangani Housing NIA na case asi paiki haitsina Paikiba asina aranba tawbasing sabak faklak lagani haiba asa leirakli amasung masina Michael Lamjathang mahaki imung manung amasung Peniel gi khunmi sing yauna victim singda justice phanghangani Michael Lamjathang mahaki imung manung amasung Peniel Thadau village cha justice phanghanduna Thadau miyamna ngairi amadi pakpa asi Thadau Mai pakpa asi Thadau Puru Pumbagi Oyani Admadi Namit Adu Ikaulang Nangai Hairi. Mukhyamantri Atisi Singh Delhi ge ahum subat nupi Mukhyamantri Oina Wasak Laukre. Ngasi September ge kunmathoi Delhi ge anoba Mukhyamantri Atisi Singh Wasak Laukre. Susma Swaras Sila Dixit ke matung mahakna Delhi ge ahum subat nupi Mukhyamantri Oigani. Aduga Varat Mamata Banerjee ge matung mahakna ani subat nupi Mukhyamantri Oigani. Thogdok amana maram oiduna Mukhyamantri Arvind Kejriwal jail da laki jail gi thorak laga fam thadoki Aam Aadmi linkhatpa matungdagi Delhi ge Mukhyamantri oiduna lakhibani Arvind Kejriwal. Manipur muthatpe yaroi haiduna Khumbong Bazar da ngarang wakat mi famkhrei. Kumbong amadi akoibada leiba club amasung mera paibi loop singna khusamnaraga ngarang Manipur muthatpa yaroi do not obliterate Manipur haiba demand tawduna Kumbong Bazarda miyamna wakat mifam phamduna khongchangsang singkhrei wakat mifam aduda saruk yakhiba amukogi president Nandolu Wang na hai India government na ngasi fawba Manipur da thoklibe irang asigi warasan purakna bahon ade Wakhaina bahona bagi mahutta kuki narco terrorist singa manaraga irang asi thokhanba amadi mangzona na plan tawbugi mami ama chawno tari masagi mathau ningthina tawdraba security advisor amadi DGP Lautho u haibasi miyam gi dimani Kuldip Singh habu security advisor haptana lamdam sida tharkeba asi mamang sahi gi me maridani me ahum da irang thorokiba irang adugi hek nonganbaga mahapu security advisor oina hablakpani adubu mahak thabaktagi potharaba miyoini Thabaktagi potharaga mayumda laikhraba misak amubu irang thokpa hek nonganbaga security advisor oina hablakpa haibasi mangzauna na plan tawbani haiba masana tabani hauji mahakna irang asi laksinba ngamdrei mahakna leribasi supnagi asiba masing thinaba amadi yum achakpa masing thinaba oire Magi fam asi irang asi hek loibada loire irang asi loisilabadi mangonda leriba power amadi fangliba talab asi fangloidaba maramne irang thawoina loisinba pamdaba sumali samna security advisor asina irang siloisina ba hotnabagi mahutta masagi pham oina konduna leire haina sumahakna makhata na fungdoki Ngarangi wakat mifam aduda Khumbong Mera Paibi amadi akoibada leiba club yaungna maikei adongi nahasing amadi ima eval kayara saruk yakhi
Aroibada Maruiba Pao. Akhak Arau Yang Sitkiba Nonglai Nungsena Imphal East Amadi Thabalgi Mafam Karada among Ata Thokre. Pung Tarani Pangi Manipur Banda Achauna Akaiba Pikre. Manipur de Ing Tappa Hanjalak Hanaba Amit Sada Taksin Kre. Manipurgi Isu Karada Midyang Changbinaba Kuraizam Athobana UN the Taksin Kre. Kuki gi MLA Taralo Toktrabadi Suicide Protest Togani Haina Social Activist Malem Tongamna Fongdokre. NIA the Kesina Kibataramna OE Haina Tado Students Association na Fongdorakle. Manipur Muthat Payaroi Haidana Kumbong Bazada Wakat Mifam Kre. Mukhyamantri Atisi Singh Diligi Ahum Subanupi Mukhyamantri Oina Wasak Lokre. Matang Aswaida Numidang Gi Pao Piba Loizari Tabiri Bakuding Makbu Tagachari.